pressure cooker pressure cooker oi pressure cooker ke advertise tau do ngai kenu hai bani ne hana advertise tau da ne pressure cooker adu do ada mayam aigi hujiki ai ja ha ba video namura ba fitting to ba se ngamdra ba fitting se ithona tora wasal ya ba adu na ina adu na ina fitting to ba se udre ise kai na di poto haidi aigi lore yo mando adu hairaki ba adu gi matungina po se kamai oram doino haibada ina mayam da share to ni mangina ne video se nam hol nammi me ba haidi hangdo su ye Hello mayam puro maintain this phone channel da mayam mutaran locchery mayam asidi mayam mga phanda unboxing ama tawjage ado post ju hojikta lakpata ngai ko lakpaga de ine video ni semjabani abako ai hang ka mo yeng di mayam go lena mayam go lena unboxing che tawge ne ko ado post se kali na habda adum uraga su tum khangani da pressure cooker ni ko and pigeon gi ado aina hojik mayam da share daw ni sina kai ni hai duga ai gi lawreba price siga post siga karamba mo da laino kamai tawraga lak amuge pot to yin hange na ko ai su khangre ba hangre ba ko se ado hojik hangage ba ko camera se katang lap udra pa kang dito ay kita ang gusto dai cooker se ahum ne ba ko 2 liter 3 liter 5 liter liter ani ga liter ahum ga liter mga ga asi se 2 liter gi musidra kai no ne makhum ni ba siya asina liter ahum gi oi deni asina liter mga se yang chaw da ba dumai ta hoi chumne gi hoi ha na gi ke no to ra gi yang chaw ko man oi ne ba asi se liter mga gi jam chaw ko man asigi model si di ko Mungkin dia isu sini dan dia bertahu dia apa. Hindi pa nilo ang washer daw. Simadali na. Siya chong simadali ba? Takkan mau takkan aku bahaya kaya takkan mau wat sekali ya, kung daw ka umali.
ꯄꯣꯠꯁꯦ ꯍꯣꯡꯃꯟꯒꯤꯅ ꯃꯈꯨꯝ ꯌꯥꯎꯔꯛꯇ꯭ꯔꯕ ꯀꯩꯅꯣ ꯇꯧꯗꯔꯦ ꯍꯧꯖꯤꯛ ꯐꯤꯠꯇꯤꯡ ꯂꯣꯏꯔꯦꯀꯣ ꯃꯆꯥꯁꯦ ꯍꯧꯖꯤꯛ ꯑꯁꯤꯃꯨꯛ ꯋꯥꯠꯂꯤ ꯐꯤꯠꯇꯤꯡ ꯇꯧꯒꯗꯕ ꯑꯗꯨ ꯂꯣꯏꯔꯒ ꯄꯨꯟꯅ ꯐꯖꯅ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥꯗꯣ ꯍꯥꯏꯔꯛꯑꯣꯕꯀꯣ ꯑꯩ ꯄ꯭ꯔꯥꯏꯁꯁꯤ ꯆꯞꯆꯔꯒꯦ ꯍꯣꯡꯃꯟꯒꯤꯅ ꯄꯣꯠꯁꯦ ꯈꯔ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯈꯪꯗꯦꯗ ꯑꯩꯅ ꯈꯨꯖꯨ ꯈꯨꯂꯥꯏ ꯄꯨꯊꯣꯛꯇꯅ ꯑꯩ ꯏꯊꯟꯇꯅ ꯇꯧ ꯉꯝꯗꯗꯅ 시스템 저우들이봐 파리사 그러면 농감들이도 됐더니 빨리 누가 나중에 자 이장에도 올라봐 시아버가 정해 주러 가자 시아버가 한번 먹더라 해줘 이스 humma hakuni 합다 This sauce has been 하나 에피라이스 오다네 그래서 ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯖꯤꯛꯁꯤꯡꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯅꯝꯃꯨꯔꯒꯀꯣ ꯐꯤꯠꯇꯤꯡ ꯇꯧꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯐꯤꯠꯇꯤꯡꯁꯦ ꯏꯊꯣꯟꯗ ꯇꯧꯔ ꯋꯥꯁꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯐꯤꯠꯇꯤꯡ ꯇꯧꯕꯁꯦ ꯉꯝꯗ ꯑꯗꯨꯒꯅꯦ ꯂꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛ ꯆꯪꯉꯒ ꯐꯤꯠꯇꯤꯡꯁꯦ ꯇꯧꯔꯦ ꯑꯗꯣ ꯆꯪꯁꯦ ꯁꯤꯁꯦ 5 ꯂꯤꯇꯔꯅꯤꯀꯣ 5 ꯂꯤꯇꯔ ꯑꯁꯤꯁꯤꯅ ꯑꯗꯩꯗꯤ ꯑꯍꯨꯝꯅꯤꯀꯣ ꯁꯦꯠ ꯑꯍꯨꯝꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁꯤꯁꯤꯅ 10 ꯂꯤꯇꯔ ꯑꯗꯨꯒꯗꯤ ꯑꯁꯤꯁꯤꯅ 2 ꯂꯤꯇꯔ 2 ꯂꯤꯇꯔꯅꯤꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯙꯛꯀꯟꯒ ꯑꯁꯤꯒꯤ ꯃꯈꯨꯝꯁꯤꯒ ꯁꯦꯝ ꯑꯣꯏꯌꯦꯕꯀꯣ ꯃꯈꯨꯝꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯍꯦꯟꯕ ꯇꯣꯉꯥꯟꯅ ꯁꯦꯝꯃꯒꯤ ꯑꯃꯨꯛ ꯄꯤꯔꯛꯇꯦꯕ ꯃꯈꯨꯝꯁꯦ ꯑꯁꯤꯒ ꯄꯨꯜꯍꯟꯕꯒꯤꯅꯤ ꯄꯤꯔꯛꯑꯦꯕ ꯃꯈꯨꯝꯁꯦ ꯁꯤꯡꯒꯇꯪ ꯄꯤꯔꯛꯑꯦ ꯑꯁꯤꯒꯤ ꯃꯈꯨꯝꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯤꯁꯦ ꯁꯤꯁꯤꯅꯤ ꯀꯩꯅꯣꯗꯤ ꯑꯆꯧꯕꯁꯤꯡꯁꯤꯗꯤ ꯂꯣꯏ ꯂꯩꯗꯅꯀꯣ 5 ꯂꯤꯇꯔ 10 ꯂꯤꯇꯔ ꯁꯤꯖꯤꯟꯅꯩ ꯑꯁꯤꯒꯨꯝꯕ ꯃꯆꯥꯁꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯖꯥꯈꯤꯗꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯈꯖꯤꯛ ꯄꯣꯠ ꯈꯛꯇꯪꯇ ꯀꯥꯝꯒꯦ ꯍꯥꯏꯁꯨ ꯑꯆꯧꯕꯁꯤꯒ ꯀꯥꯝꯕ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯣ ꯁꯤ ꯑꯣꯏꯔꯗꯤ ꯃꯆꯥꯁꯤꯒ ꯈꯖꯤꯛꯇꯪ ꯄꯣꯠ ꯈꯤꯇꯪ ꯀꯥꯝꯒꯦ ꯍꯥꯏꯁꯨ ꯍꯋꯥꯏ ꯈꯤꯇꯪꯇ ꯀꯥꯝꯒꯦ ꯍꯥꯏꯁു ꯖꯦꯔꯣ ꯑꯃꯅꯤꯇꯪ ꯐꯨꯠꯀꯦ ꯍꯥꯏꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯄꯣꯠꯁꯤꯡꯁꯤꯒ ꯑꯩꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯃꯌꯥꯝꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯖꯔꯒꯦ ꯑꯩ ꯃꯐꯝꯗ ꯑꯃꯨꯛꯀ ꯆꯦꯟꯖ ꯇꯧꯔꯦꯀꯣ ꯁꯣꯝꯗ ꯂꯥꯏꯠꯁꯦ ꯏꯃꯝ ꯃꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯁꯣꯝꯗ ꯑꯃꯨꯛꯀ ꯈꯔ ꯂꯥꯏꯠꯁꯦ ꯉꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯒꯤ ꯃꯇꯝꯗ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯂꯥꯛꯇ꯭ꯔꯥꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯦꯞꯁ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯑꯣꯟꯂꯥꯏꯟ ꯄꯨꯝꯅꯃꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯅꯦꯕꯀꯣ ꯃꯦꯁꯣꯒꯤ ꯑꯣꯏꯒꯦꯔꯥ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯣꯏꯒꯦꯔꯥ ꯑꯦꯃꯥꯖꯣꯟꯒꯤ ꯑꯣꯏꯒꯦꯔꯥ ꯃꯤꯟꯇ꯭ꯔꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯧꯕꯅꯦꯕ ꯍꯥꯏꯗꯤ ꯑꯆꯥꯅꯛꯇꯅꯦꯀꯣ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯀꯣ ꯑꯍꯨꯝꯈꯛꯁꯤꯒ ꯂꯨꯄꯥ 1,112 ꯇꯥꯔꯤꯕ ꯑꯍꯨꯝꯈꯛꯁꯤꯒ ꯑꯗꯩ ꯑꯩꯅꯀꯣ ꯑꯇꯩ ꯀꯩꯝ ꯈꯟꯊꯗꯕꯤꯗꯀꯣ ꯀꯣꯟꯅ ꯊꯣꯛꯄ ꯍꯥꯏꯗꯤ order ꯇꯧꯁꯜꯍꯧꯔꯒꯦ ꯍꯥꯏꯅꯅꯦ ꯐꯠꯕ order ꯇꯧꯁꯜꯍꯧꯔꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯄꯨꯖꯥ ꯂꯣꯏꯔꯛꯄꯩꯗꯨꯒꯗꯤ ꯌꯦꯡꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯩꯗꯤ ꯄ꯭ꯔꯥꯏꯁꯇꯨꯁꯨ ꯈꯦꯠꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯤꯁꯥꯕ ꯄꯥꯕꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ 1,112 ꯑꯣꯏꯔꯒꯗꯤ ꯑꯍꯨꯝꯁꯤꯒ ꯑꯃꯗ ꯂꯨꯄꯥ 100 ꯈꯛ ꯇꯥꯏꯌꯦꯕꯀꯣ ꯀꯨꯀꯔ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ 100ꯅ ꯐꯪꯕꯅꯅꯦꯀꯣ ꯐꯕ ꯐꯠꯇꯕꯗꯨꯗꯤ ꯀꯣꯟꯅꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯔ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣꯗꯣ ꯀꯩꯝ ꯍꯥꯏꯗꯅ ꯋꯥꯁꯔꯗꯣ ꯇꯣꯉꯥꯟꯅ ꯍꯥꯞꯄꯗꯣ ꯑꯗꯨ ꯅꯠꯇꯦꯗꯅꯀꯣ ꯍꯧꯖꯤꯛ ꯁꯤꯁꯤꯗꯤ ꯈꯤꯇꯪ ꯑꯅꯧꯕ ꯃꯣꯗꯦꯜꯗꯨꯅꯤꯀꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯧꯁꯜꯍꯧꯔꯦ ꯀꯣꯟꯅ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯇꯣꯞꯄ ꯂꯥꯛꯆꯔꯅꯦꯅ order ꯄꯕꯛ ꯇꯧꯁꯜꯍꯧꯔꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯤꯁꯦ ꯊꯨꯡꯉꯔꯦ ꯉꯔꯥꯡ ꯂꯥꯛꯐꯝ ꯊꯣꯛꯏꯃꯦꯕꯀꯣ ꯉꯔꯥꯡ ꯂꯥꯛꯐꯝ ꯊꯣꯛꯄꯗꯣ ꯃꯣꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯊꯥꯡꯒꯠꯍꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯉꯁꯤꯁꯦ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯂꯧꯔꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯣꯟꯅ ꯇꯩꯅꯔ ꯃꯥꯅ ꯈꯜꯂꯦ ꯑꯣ ꯑꯩ ꯁꯤꯁꯤꯅ ꯀꯔꯤ ꯁꯤ ꯃꯆꯥꯁꯤꯒꯤ ꯃꯈꯨꯝꯁꯦ ꯆꯥꯎꯔꯛꯇ꯭ꯔꯦꯗꯅ ꯍꯣꯡꯉꯕꯅꯤꯅ ꯄꯣꯠꯁꯦ ꯈꯔ ꯋꯥꯅ ꯊꯥꯕꯤꯔꯦꯅ ꯈꯜꯂꯝꯃꯤꯃꯦꯕ ꯑꯗꯣ ꯇꯧꯇꯕꯨ ꯑꯁꯤꯒꯤ ꯑꯆꯧꯕꯁꯤꯒ 3 ꯂꯤꯇꯔꯁꯤꯒ ꯁꯤꯒꯤ 2 ꯂꯤꯇꯔꯁꯤꯒ ꯃꯈꯨꯝꯁꯦ ꯆꯞ
ꯆꯥꯅꯔꯝꯃꯦꯕ ꯑꯗꯨꯗꯨꯅ ꯃꯈꯨꯝꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯃꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯤꯔꯛꯇ꯭ꯔꯤꯃꯦꯕ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯈꯨꯝꯁꯦ ꯑꯅꯤ ꯁꯨꯔꯝꯗꯦꯕ ꯁꯤꯒꯤ ꯃꯈꯨꯝꯒ ꯆꯞ ꯃꯥꯟꯅꯩꯅ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯈꯨꯝ ꯁꯤꯡꯈꯛ ꯄꯤꯗꯣꯏ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔா ꯑꯃꯁꯦ ꯃꯈꯨꯝ ꯈꯨꯝꯗꯅ ꯁꯤꯒꯤ ꯃꯆꯥꯁꯦ ꯃꯈꯨꯝ ꯈꯨꯝꯗꯅ ꯎꯠꯂꯦꯕ ꯑꯗꯩꯗꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯡꯉꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯨꯀꯔꯗ ꯀꯥꯝꯃꯛꯀꯗ꯭ꯔꯥ ꯀꯥꯝꯃꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ 이거 영나 아마다 루파 잠리 400 ꯇꯥꯔꯦ ꯑꯩꯅ ሂસાબ ꯇꯧꯕꯗꯗꯤ 1212ꯗꯣ ꯑꯩꯅ ꯑꯍꯨꯝꯁꯤꯒ ꯗꯤꯚꯥꯏꯠ ꯇꯧꯔꯒꯗꯤ 루파 잠리 ꯇꯥꯔꯦ 잠리ꯅ ꯀꯨꯀꯔ ꯑꯃ ꯂꯩꯕ ꯐꯪꯒꯗ꯭ꯔꯅꯦ ꯁꯤ ꯃꯆꯥꯁꯤꯐꯥꯎꯗ 루파 잠리ꯅ ꯐꯪꯒꯗ꯭ꯔꯥ ꯑꯝꯇꯪ ꯃꯌꯥꯝꯅ ꯈꯟꯅ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣꯕꯀꯣ ꯀꯣꯃꯦꯟꯇ ꯑꯩꯒꯤ ꯄꯣꯠꯁꯦ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯣꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ ꯊꯣꯡꯅꯗꯤ ꯌꯦꯡꯉꯒꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯁꯤ ꯃꯆꯥꯁꯤꯅꯤ ꯁꯤ ꯃꯆꯥꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯃꯊꯧ ꯇꯥꯏ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕꯒꯗꯤ ꯂꯩꯔꯒ ꯁꯤꯒꯤ ꯃꯆꯥꯁꯦ ꯂꯩꯇꯦꯕ ꯃꯆꯥꯁꯦ ꯌꯥꯈꯤꯗꯕꯗꯒꯤ ꯂꯩꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯆꯥꯁꯦ ꯍꯥꯟꯅ ꯑꯁꯤꯒ ꯅꯣꯡꯃ ꯁꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯆꯥꯁꯤꯒ ꯑꯩꯅ ꯄꯣꯠꯁꯦ ꯍꯋꯥꯏ ꯑꯃ ꯀꯥꯝꯃꯒ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯆꯒꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒ ꯑꯩꯅ ꯂꯧꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯒ ꯆꯥꯅꯩ ꯆꯥꯅꯗꯦ ꯃꯃꯜꯁꯦ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅ ꯃꯊꯪꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤग ꯕꯤꯂꯤꯌꯟ ꯗꯦꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯣꯐꯔ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯆꯥꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯊꯦꯡꯅꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯔ ꯃꯇꯨꯡꯗꯀꯣ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯕꯗ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯄ꯭ꯔꯥꯏꯁꯁꯨ ꯃꯃꯜ ꯃꯌꯥꯝ ꯈꯦꯠꯅꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯀꯝꯄꯦꯅꯤꯁꯦ ꯃꯌꯥꯝꯗꯨ ꯄꯤꯖꯟꯒꯤ ꯑꯁꯤꯒꯤ ꯄꯤꯖꯟ ꯀꯝꯄꯦꯅꯤꯁꯦ ꯐꯗꯤ ꯐꯕꯅꯦ ꯑꯩꯒꯤ ꯆꯨꯂꯥꯗꯨꯁꯨ ꯄꯤꯖꯟꯗꯒꯤ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯩꯁꯤꯁꯨ ꯄꯤꯖꯟꯒꯤꯅꯤ ꯌꯥꯝ ꯐꯠꯇꯕ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯑꯣꯏꯗꯦꯗꯅꯀꯣ ꯍꯥꯏꯗꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯗꯕ ꯕ꯭ꯔꯦꯟꯗꯨꯗꯤ ꯅꯠꯇꯦꯗꯅꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯕꯗꯤ ꯕ꯭ꯔꯦꯟꯅꯤꯅꯀꯣ ꯄꯤꯖꯟꯁꯤꯗꯤ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯒꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯉꯒ ꯁꯤꯖꯤꯟꯅꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯕꯥꯏ ꯕꯥꯏ